Krumzari, Ming Tabibis Mutaram Uchari, Masigimaro Pauda, Sada Balabai Pateli Mopokumon Torombo, National Unity Day, Haina Torom Pantokre, India Unity Amadi Integrity Nanaba, Equipimana Wasak Lominaduna, upon Magisakam Nalasiana, Chief Minister Na Fondokre. Equip Masel Gimarta Vap, another Bagimong, Ban Blocket to in a Totona Miam, one Bagitabak Tolasiana, Deputy Chief Minister Gakam Na Fondokre, Amadi, Northeast John Interstate Badminton Championship, Luis Craig. Mapong Bapau Pizari. India के आहान Home Minister Oikiba Sada Vallabhai Patel की Mapokumon Thorombo ngasi Bharat Pumada National Unity Day haina thorom pangthokre Manipur Sarkar na susinduna thoromasi ahanba Manipur Rifles की Parade Ground da pangthoke thoromaduda Chief Minister Okram Ibobi Deputy Chief Minister Gakhangam Minister amadi MLA Singh Civil amadi Police की makok thongba singsu saruk yakhi Luchungba si mafamda ikai khumnawa utkibaga loinana apunbagi saktam ngak na chatnanaba wasak lominaki Deputy Chief Minister Gakhangam na fondokibada Sada Vallabhai Patel na Mahatma Gandhi की मखादा गुजरात सत्याग्रह की खोंजंग संसंखे माना इंडिया के अपुनबगी सक्तम सागर पदल लौखिबा थौदांग अदुना ngasi fawba mahapu miyamna kaunadribani fondokhi Chief Minister Okram Ibobina haikibada Inglisima Chanipan Umbudra Mangagi October Tang Kuntramathoi da Pokiba Luchungba Asina British na Loksilamba State Singyauna Ningthau Palamba Lebak Chamangarom Amata Oina Punsinanaba Honabada Achoba Thodang Larumki India ki Constitution Semada Su Mahana Thodang Kaya Loki Luchungba Sina Tauramba Thabak Thorom Singkaya Asina Mahapu India ki Ahan ba Home Minister Oibata Natana India ki Deputy Prime Minister Fawwa Oiramki Luchungba Sigi Pokiba Numit Asibu Ningsingduna Apunbagi Saktam Ngak Nanaba Honaminasi Fondokhi Sardar Patel Bharat की Constitution के बड़ा सौवा सौदांगलों की वा अमदी डॉक्टर B.R. अंजुका जो ड्राफ्टिंग कमेटी चेयरमैन खंडा वाइड की मरुएबा मिस्टर माफी हाई ना मतलब हाई थी माफी का नवा उत्पाद होइना माफी सिंह सोलिसियो समापन मरकुदाम आतोइबा और की फाइनली स्टार बातोइबा सिविलियन अवार्ड भारत रत्न तीनों इकाई कुन्नब उत्की नसी ओइबा नसींबा सी नसीं थोरम नेशनल यूनिटी डे असिदा भारत की यूनिटी अमदी इंटीग्रिटी नामनबा वर्षक रोमिनदना भारत के अपुनबा सक्तम नामसी हाइना नसींबा इंटीग्रिटी अपुनबा Ngasi Thoromaduga Mari Lenana DIG Ranks to Oriba State Academy Awardee Dr. Soibam Ibochana Iba History of Manipur Police 33 AD to 2014 Hainamington Bat Larik Ama Chief Minister Okram Ibobi Amadi Deputy Chief Minister Gakhangam Namyam da Fongke Banbayai Aiba Dr. Soibam Ibochana Hana Bharat ki President Oiramba APJ Abdul Kalam na Iramba Tongan Tongan Bat Larik Ahom Manipuri Lolda Handoktuna Punna Larik Mapan Fongkre Translation Award Fawba Fangkrabani Manipur da leriba tongan tongan ba furup singi marakta vap tana ba wat pagi mong da ban blocket toina tawduna miyam wahan bagi thabak tokla sena Deputy Chief Minister Gakhangam na fondokre ngasi Congress Bhavan da pangthopa Bharat ki ahan ba nupi Prime Minister Oirambi Indira Gandhi gi kuntramathoi suba death anniversary numit Rashtriya Sankalp din ga mari leina na paumi singa unaba amada mahana wafam asi fondokhibani Manipur Pradesh Congress Committee MPCC na pangthopa tharam aduda Manipur gi Chief Minister O Ibobi Health Minister Funjatham Ton Singh MP Thangso Waite Adai Minister Parliamentary Secretary MLA Amadi Party ki miyoy kya susar yaki Lekhi Drabi Indira Gandhi ki photo da Chief Minister na luchingduna miyamna laisu katun ikai kumnaba utke Bharat ki apunbagi saktam sagar pada ekoi punna saruk yagadabani haina tharom ga mari leina na punna wasak lokhe Deputy Chief Minister Gakhangam na Lekhi Drabi luchingbi asi Bharapu tungi yafanaba manglan kaya sagalamba misagni magi manglan mangfauna na bahonabada ekoi pumna mangna amata oina hona minaba changi fungdokhe Amaromda Paumising na hangba wahangi paukumda bahana makha taraduna pendaba kaya lerabasu wari sanaduna loisinsi pendaba kharagi damak ban blockade hekta tawbasi miyam wana nabani masi tawbiganu Churachampurda handak thokiba laibaktiba thawdo adugi matangda haujik sarkar ga yasinanaba kanna honari laikhidraba miyoy singi aroiba mathau mangam pangthongnaba miyamna honaminasi fungdokhi Furup puna mangna, aku puna mangna, individual puna mangna, aku kami nasi ada di
ban blockade kai su khang purakte pen da ba pam da mayam ko wari watai sana ya ba ko ngotani ban blockade to bigunu masina wa ga da ba se taluk khadana war ka taluk khana nunganya lai ga da banate ko pun la wa min na ga da bani sigum se ko maduna ka solution oide koi pam da ba koi wari watai sana phamin na sana ro lore central government sana ki mathau ta bra state government sana ki mathau ta bra hai ban su tidokna ra koi wari watai sana kanda solution se pura ka da bani wari sin se pura ka da bani ban blockade to bigunu ha adu dan hai ki ba adu marakta GSC ani hum nasu lathokki me ando madu di press wari ta sanare bhat taminare madu blockade ko madu withdraw tawre ha je mayam ni khangbi Manipur Sarkar Susinduna Imphal Secretariat South Block ta India ki Prime Minister Oirambi Indira Gandhi ki lekidaba numit asibu National Rededication Day haina pangthokna ikai khumnaba utki Tharomasida Chief Minister Okram Ibobi Deputy Chief Minister Gakhanga Minister Singh Chief Secretary DGP Civil amadi Police ki makok thongba luchingba singsu saruya ki Tharomasida Deputy Chief Minister Gakhanga na lekidrabi luchingbi asigi magun nahongno na ningsingbaga loinana mahangna pamjaramba nungsi chanana santi oina laminaba chawkhatpa India ama oinana ekhoi kudimangna amata oina jungshilwana mahaki mafamda ikai khumnaba utpo oigani haiki Chief Minister Okram Ibobina luchingbi asi lebak asigi amata oibagi saktam hena chesil hananaba amadi mapangal kallaba India ama oinanaba akhakpa leitana honakibi amani tonga furup sing ingna chikna nungsinana hingminaduna manaba khunai ama purangnaba honabada mapunsi katki numit asida ekhoina maraibak majati gidamak kathopagi fidam adu induna mahangna pamjaramba chawkhatpa hena kanba India ama saganaba isa isagi thaudang launanaba nahongna wasak laurasi haiki Group Center CRPF Langjing na sinduna National Unity Day amasung Warrior Sing Ningsingbagi thorom pangthokre thorom asida DIG Group Center Bikram Segal CRPF ki lekidraba imung manunggi miyoi sing amadi ate officer kaya susab yaki lekidraba singi mafamda ikai khumnaba utpagaloidana lebaki apunbagi damak punna wasak longminaki thorom gi sarugama oina lekidraba athauba singi larik amasu phongki DIG Bikram na Manipur da amadi lebaki mafam ataida thawaina pontha pikraba singbu ningsingba amasung makoigi imung manungda ikai khumnaba utpa oina tharomasi pangthokani haina phongdoki and in Manipur alone we have had a sacrifice of more than 313 jawans belonging to various states, out of which 26 brave hearts belonging to Manipur who were part of the CRPF have laid down their lives in various operations across the country. 7 men belonging to Manipur were martyred in Manipur while fighting insurgency here. And the basic idea of celebrating these events is to once again reaffirm Masi Bisnupur District Oina District Asigi Administration Sindana Bharake Deputy Prime Minister Oiramba Laikitraba Sada Vallabhbhai Patel gi mapok numika mari lenana National Unity Day gi thorom pangthokre Run for Unity haba team da pangthok batharam aduda official amadi bahire kya susarya ke Bisnupur Bazar da leba Yanggoi Ningthau Sangne nagi Assistant Commissioner Bisnupur Aribam Amarjit Sarmana rally ama lamthaduna DC Complex fawba chatke tungda ADM Bisnupur Ramlal Sang yauna Laikitraba asina pamjaraba wakhalon sing punna pangthok minanaba wasak lobagi thorom ama pangthoki Kuntare Suba Assam Rifles na susinduna National Unity Day Jiribam da su pangthoki tharonggi sarugama oina battalion asigi CO Colonel H Ramesh na tongan ba furup sing Jiribam da leriba security force amadi official sing yaw walam jelamasu irabot ki mitam mamangdagi lamthaki Colonel H Ramesh na lebaga sida leminari ba tongan ba furup sing lining lysol kanglup ki khenaba leitana punna hingminabagi wakhalon saganaba honabagi pandamda tharomasi pangthopani nungthilda tongan ba furup singi nat ki thorom sing pangthoki Manipur Pradesh Mahila Congress Committee na sinduna Indira Gandhi gi lekidabagi ningsing numit kamari leinana Raja Dumra Singha Homda leiriba singda khudol tamkhre tharomasida MLA DK Korungthang Mahila gi President L Tilotama amadi atai thaupubi sing susarya ke L Tilotama na nupi ama oina Indira Gandhi na lauramba thodang adubu ningsingba oina nupi oibi singna miyam gi seba kharadang oirabasu numit asida tawbani phongdoki Laikidrabi mana Bharat ki laimaida pithok lamba ka thok lamba mayam ado ningsing boina ima singsina su ngasi adugumba ekhoina ngamjaba khajitang khudol tawjaraga khurumjaraga adugumba gi khoina
bor mangol adu ni jaraga tungi lamben da afaba yai phaba honarak pa mayam ama ngamak ba indrajina pambiram lamben da congress ki karmi moina changsin jabada mai pak na ba adu gi damakta khoi khurum jaba lak jabani Ngarang numidang pung mapan ga minit kuntarom chapa matamda Hayangang Police Station gi banung chanba lari ambam le kaida DI tata tongduna lakpa police personnel kharana lagaw khawpam da nomai kapsilapada mioi manga sole hari soloba mioi didi Laisram Romes chahi kungamapan apopa El Robi chanamam tomba chahi yangkai gamari apopa lekhidraba yaima amasung kaithelakpam babu chahi kuntragamanga apopa ke Rajen Laisram Dodo alias Rajesh chahi kungamari apopa El Ravi amasung yumlembam thoi chahi kun apopa sada Nandani Makoi Loinabak Lariam Pamlekai Hari Romes na Oitangba Kongnam Tombana Oitambagi Kongjeng Babuna Ningjol da Dodogi Oitangba Kong Amazung Tuegina Yetangba Kutsada So Ihari Taudo Topam Dagi Fangba Pawi Matung ina Salantong Salan Ledakta Lagaw Kauki Rojina Mapam Aduda Lagaw Kauring Eda Police Gangbu Aduna Lagaw Maru Munki Rojina Maru Adudadi Pubiganu Haiduna Police Personnel Adugi Furit Paiduna Yalubada Police Personnel Adugi Kutagi Lagaw Maru Singadu Taraki Madudagi Personnel Aduna Nomai Round Ama Kaptorakpada Tomba Nomai na Pandana Soke Police na Nomai Kablakpadagi Mi Sole Tabada Manakta Leramba Miam Harotuna Police Tamna Nung Taba Horoke Madudagi Police Personnel Sing Aduna Nomai Round Kayamarum Kapthorokpadagi atay miyoy mari adu sokibani hairi Mayang Imphal Bazar da leiba hana Chief Medical Officer oiramba Dr. S. Ibom Chagi yumgi thongkalda sakhangdabasingna hand grenade amalang sinduna pokai halamle thaudo si ngasi nongalamdai pung 3 kuntrarom chapa matamda thokibani Dr. Ibom Chagi yumasi Mayang Imphal da leiba commando post agi meter cham yang rom khaktang chatlaga leibani bom pokai ba aduda gate maya da khamba miyoy amagi I-20 car amadi mingsel kaibaga loinana amangata thoki Mayang Imphal gi OCMD SDPO na thaudo adu yengsinbaga loinana case ama lokhatkre thaudo asigi matangda Dr. Ibom Chagi loina bina phongdorakpada kanagumba singna pendaba leirabasu wari sanaduna warashin puraksi bom langsinduna misimina thona na basinba thawong asi patungda tawbiganu haike ino adagi yumlaksida akoi mi asi ana thoga di kari wagani akoi yamna wana habidi laijaribani aduna ne sigumba matung manau thohan bidana ba badagi bom langsan bilakta ba yumlakta adagi Haibin Balagasu Karimba, see Ibani Kangde, Karim Kangde, Tawa Unaraga, and the Fazana Hainaraga, Hainavogima, so Amatasu later, but the bones Lansan Bilatane, the Awana Tava, like the Awana Tava, to do as one to one, we can never Hazen. Ngasi pung taruka mini kuntarom chapa matamda Manipur University main gate ki mayok na badalaiba sofa yomba dukana magi mamangda hand grenade ama lerambadagi singzamai police ke kangbo amana lokhakre hari dukana si thongju part tudagi lorembam rameshwar kawbamyo amagini hand grenade thamlamba aduda KCP poire meitei thabaga loinana rame meitei hanasu thaduna thamlami hari bom thamlambagi thawong asibu yaningdaba phongdotuna ngasi haijigang market ta maida paibi singyauna miyo kyana wakan mifam chatakre asiguba thawong matungda tawi Ganu Heidi. KCP Pore Medai ni haya Tabiramico. Adu Hai Basi Ramigi Mayum Sunati Amazonati Ramigi Mayum Zoo is no Amazon Sumatao is Satabigano Matungadi. City Miragni Habadi Kaitiani Miam Timama Pamni Sukumbazaga di Asumatao Matunga Tabiganora Inausi Sajin Mapanda Aisian Hajaris Yam Nuaja Siki Tawang Sumbasi Matunga Tatabiraka. Kuki Chin Mizo Furup ki khwaidagi chawba kumai Good Festival ga mari leinana Manipur gi Governor Sanmuga Nathan Chief Minister O Ibobi Deputy Chief Minister ga khangam amadi MP Dr. Mainana Manipur gi miyam da proposal pirakli Manipur gi chahi amagi mahai marong lokpa luerba matungda pangthopa Kuki Chin Mizo kanglup ki khwaidagi chawba kumai Good Festival asina lakpada Manipur da khunda minar bisingi marakta amata oiba amadi nungsi chanaba puruktuna santi oiba lamdam oirasanu Tongan tongan ba kanglup singi ichilinau sing kenaba thamdana nungsi chanana amata oina leminaba hana sunaba yaudaba marup mapang ichilinau oibagi mari hena jesin ba amasung nungaya faba Manipur ama kumai asina purapo oirasanu hairi Pawi Marathon atiba break amatang break matungda taramuksari Layokraba ahalaman singna soikiba kaya hoziki mirolna amana amada taisinaduna chaingang leibagi mhota matau karamna Manipur chakwat hansigi amadi santi oina leinana bohonaba matam yaure haina social welfare minister AK Mirabaina phongdokre
Southeast Asia Organization Sikona Sinduna Tagel Kolom Lekai Community Hall the Pangtokpa Sanamahi Lining Hingat Yehuda Matam Amada Brahma Savagi Jairak Fankraba Ipa Ipu Singi Ningsing Thorom Oina Pangtokpa First Observation Day of Cultural Revivalist Ki Thoromda Minister na Makata na Haikevada Manipurda Leriba Mipung Kudimangna Ani Topagi Hainabi Tatopagi Matam Oide Manipuri Lolgi Matangda Yanaduna Lebana Chakotpangamdre Masa Masagi Dharmagi Chanabigi Wangwada Tabak Thorom Kaya Pangthoropa Sina Samasta Akaiba Ohele Fundoki kaya ada Tyson na puna sauna ba nataga namna bagi mukta ay koi na sidi lari ka isu hai ba matam mani lari ka isu hai ba ay koi na khange hai ba ay koi na khangmo ngam ba na sidi tongan ba sapot lam je da suki mati khas oi ba ni na hauji ay koi matam magi oi ba kaya sina do uthok tuna ay koi sai ji na nam bagi mukta na si koi kayo sige hai ba se masi koi chap chaba ay koi pandam ba na Sikogi Secretary L. Kennedy Kumana Lamdam Asida Sanamahi Lining Hingat Hananabagi Ihoda Lamzing Lamba Myoising Kaufum Tokte Haike Ngasigi Thoromaduda Sikogi Working President Kolomcha Ajobi Kuman IGPS Manglem Jau CAU Gi Hanagi Din Professor N. Iboton UCM Gi Consultative Member H. Ibotomi Kuman Yauna Tongan Tongan Ba Myoising Nasarvya Ke Sanamahi Lining Hingat Nabahona Ramba Lekidrabasingi Imung Manungda Kodor Potpituna Ikai Kumnabasu Utke Handakta Bharat Sarkar amadi NSN IM anina sahi tawnakiba Naga Peace Accord ki matangda ngasi amuko UCM amadi CCS ke ahumna sinduna nomugi oiba political discussion ama lamfelda leiba Indian Medical Association Manipur State Branch ke office ta pangtokre tongan ba political party singi mihut singsu khananena ba adu da sarya ke loop ahum asina sinduna hanadagi hauna pangthotuna lakiba People's Movement for the Common Future of Manipur haiba hiramda khananena bagi makha chatharapo oina tharomasi pangthokpani Kananena ba aduda BJP Manipur Pradesh ki senior spokesperson S. Tikendrana Nakal ani ki marakta Peace Accord sahi tawnakraba matungda BJP ki maikaidagi mari leinaba Prime Minister, Home Minister amadi interlocutor R.N. Ravi unaduna haktengnana wari sanaba aduda masi chumnakhaki framework ama yatpadani haike BJP ki oinadi NSN IM na haiduna state amagi territorial integrity natragana boundary kaiba yaroi haike Aikoigi wena koigi porsi sokpa yaroi madu maram sade naganization ge movement se masi kuidriba potamani aduna madu maram duna aikoigi porse kahen ba yaroi haibsigi sabsaba kudam sangdam madu gi logic madu gi argument punamak sing duga loinana aikoigi organization ge site su national office ta satna unai aduga loinana sarkar gi magede su prime minister unai home minister unai assurance lay. Masigi Kananena Baduda CPI Manipur State Council NCP MPP Janata Dol United ke Mihut Singh Amade Lukayage Luchingba Singh Susarya ke CPI M ki Secretariat Member KSS Santana Fundo ki bada Makoi ki party ki oinadi ahongba firep leite Bharat ke tonga ba state sing ani thokiba matamda atopa political party sing kari amata haibangam kide adubu CPI M ki oinadi state amada state ani thokpa asi party asina yabangam loi haike 1950s and 60s to moment tamsida masida koi losan grabani aduna koi bharat tongan mai state amadagi akoi lamma sem nok thokpa natraga asaubi se ro masa oiro ani thokpa yofamje masida akoi tudenel akoi communist party india maksisi yabangam de hadana koi di masi clear state nam lay haidi akoi policy bharat pumbi policy neba manipur di kari yadu ne khona manipur oigo nagaland oigo existing lay state myamje masi amat kai bi yadi habje koi yam clear state Mathang Thagi Tang Kumatoi the Pangtoka Darba Thongju Amasung Thangmaiban Kendra Gibara Chemical da BJP Manipur Pradesh ki Mirepta MPP na Sagolagani Haina Lautokre Ngasi BJP Manipur Pradesh ki Office ta Pangtopa Pawimi Pamamada Wafamasi MPP ki President and Sobakidana Lautokibani Pawimi Pamatuda Sobakidana MPP Dinkat Kibasi India da Amadi Manipur da Lisang Sidna Congress na Sasan Parapada Miyamgi Yafanabat Taudaba Amadi Corruption ki Chang Wankalapadagi Same Kiba Party ni
Regionalism da Thazaba Party asina miyamgi yafanaba amadi Congress government muthanaba lepa leitana hona khigani haibaga loinana India na ningtamba fanglaba matungda Congress Party masagi freedom amadi pandam leijadaba party olabani haina maral sikhi BJP ki President Yes Chawbana chahi tarahumdoi makhai sarkar pairakpa Congress government na Manipur da chathariba amotpa singh miyamda amukka hanna phongdokhi Anoba Manipur semrasi BJP ki sasan purasi Senja Tunja Mataknaba Congress Mighty Bapirasi Sing Tam Amato Herasi Congress Mighty Bapirasi Abhava Sasan Purasi Congress Sasan Matakasi Manipur da Food Security Act matangda all Manipur nupi marumna sinduna panel discussion nama Manipur Press Club ta pangthokre Manipur State Commission for Women gi chairperson orambi Dr. C.H. Jaminina moderator oikiba khananenaba asida Manipur University gi Professor Chinglen Mesna Imphal Free Press gi Executive Editor M. Danavir amasung Khalau Thakai Chefong gi Editor K.S. Surchana panelist oiki nupi marup gi General Secretary M. Sumati Balana Inglisini Tarahumdoida UPA 2 na pass tokiba Food Security Act atai state singda chatna khrabasu Manipur di bami samni athuba matamda act asi larabasingi yenglaga chatna halu haike ngasigi khananenaba mifam asi nupi maruki President M Sakina preside tauki Hauji masigi sesi kada idena yabage habase khangde aduna maram waraganda hokiba 2000 asehi simagi 15 sigi World Food Day nimitagi hongna Imphal West DC da koi memorandum bisandana haiba masigi program se akoi Manipur da athuba matamda sada hangadabani muni mani haba khangde Handak pangthokodoriba college mahiroi singi mikhalasi niom chumna pangthopa ngamnanaba anisuba tangka ki mifamama ngasi Imphal West SP ki conference hall da Students Union taruki mihul singyauna famina krehari mifamasina MSU MSF KSA Suk Desam amadi EMS ki leiriba monitoring cell amadi monitoring committee yauna joint monitoring unit ama semkre mifamasi ki matangda Manipur Press Club ta pangthokiba pawu mifamamada monitoring cell gi convener Udoi Luangna handaki mikhalasi makhal amatagi pamdaba thodok yaudu handana mapung fana pangthoknaba punna honaminasi haike Manipur Lomi Lubna Prime Minister amasung Chief Minister da Lomi Sinmi Singi Efa Tharang Paikhat Luhaina Pisin Kiba Memorandum Thabak Oina Paikhat Tabagi Mayokta Haukiba September Kumanga dagi Chatharaliba Yaning Daba Mifam ngasi Imphal East ki Chalou da Leiba Irabot Memorial Park ta pangthokre Mifam asida Manipur Lomi Lub ki President N Mangi Secretary H Ibobi Advisor Dr. Nobo Working President S Nilkamal Susriya ki En Mangina ising ichawna mang tahan krabat lomi miyamgi compensation PU lomi singi crop insurance pigadabani jehi humfu suraba lomi singda thagi lupa lising ahumgi pension pigadabani PDS ki polam sing miyamda fangalu Manipur kanbagal wainana lawfam kallu haina Prime Minister amasung Chief Minister da takshin kibani adubu ngasi fawba center amasung state ki maikaidagi khongthang amata lokhatpa udri lomi sinmi singi yaning da bami famasi November 3 fawba chathagani hairi Share Bami of the Tarawa, who are really protection either, photo the Tava, Kimila Hamba, Masha photo of a Sinadi, Mummy, Pakiwa, a Sinadi. Laliba November Kumatoi dagi hona pangthokodriba Manipur Sangai Festival gi mafum oigadriba hata kangjebung manungi mafum anida RCC gi toilet saganaba thabak paikhalamle ngasi ayuk ISTV news na mafum aduda chatuna yenglubada hata kangjebung gi bakha thangba madi awang thangba saruki maningda RCC gi toilet sagatpagi thabak paikhalamba thengnarakpani leinungda fit manga tawduna RCC hagolakpaga loinana lemaidagi fit ani wangkhatuna RCC gi structure sagalamne mafam aduda thabak panarama miyo amana phongdrakpada leinungdagi chekna hagotpaga loinana yot ki pillar nipal laktuna chekshinna sagaliba toilet asi festival hek loibaga sidokani hairi chek amadi yot sizinaduna hagolagliba structure asi sangai festival hek loibaga sidokpa yagadoribra haiba si miyamna hangnari ngasi nongmanini gi mamangda toilet ki fambak asidagi yot ki pillar hagolamba thengnaki haina manak adwaida leramba mioi kharana ISTV news da khangalaki adubo hariba yot ki pillar singadu hauji kakthalamne konungi akoibada leibi sana konung mada paibi lupki livestream santi na phongdorokpada toilet asi permanent oina sagadabani haina khangalaki balei chahi kayagi mamangdagi ledaklaba puari ga sagona duna laklaba hata kangjebung manungda niyom kaina karigumba makhal amatagi semgat sagatpa yaroi phongdoki
ꯆꯦꯛꯅ ꯁꯥꯗꯅ ꯌꯣꯠ ꯅꯨꯡ ꯍꯥꯞꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯁꯤꯗꯣꯛꯀꯅꯤ ꯍꯥꯏꯕꯁꯤꯕꯨ ꯑꯩꯈꯣꯏ ꯃꯤꯠꯅ ꯑꯥꯏꯋꯤꯅꯦꯁ ꯎꯕꯗ ꯑꯩꯈꯣꯏ ꯊꯥꯖꯖꯕ ꯉꯝꯖꯗꯦ ꯄꯥꯔꯃꯤꯅꯦꯟꯅꯦꯅ ꯇꯥꯏ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯃꯁꯤꯁꯤꯗ ꯏꯕꯨꯡꯉꯣꯏꯅ ISTVꯗ ꯍꯥꯞꯄꯤꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯗ ꯈꯪꯍꯟꯕꯤꯔꯒ ꯑꯃꯨꯛꯇꯪ ꯃꯁꯤ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯊꯤꯡꯖꯕꯗꯣ ꯄꯥꯝꯖꯩ ꯑꯩꯈꯣꯏꯁꯨ ꯂꯧꯂꯣꯛꯀꯗꯕ ꯅꯨꯃꯤꯠ 15ꯗꯒꯤ 10 ꯐꯥꯎꯕꯗ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯧꯐꯝ ꯑꯌꯥꯝꯕꯗ ꯂꯩꯅꯥ ꯇꯤꯟꯅꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯄꯨꯟꯕ ꯆꯥꯊꯣꯛꯀꯤ ꯆꯥꯗ 10 ꯃꯥꯡꯍꯜꯂꯒꯅꯤ ꯍꯥꯏꯅ ꯀ꯭ꯔꯤꯁꯤ ꯕꯤꯒ꯭ꯌꯥꯟ ꯀꯦꯟꯗ꯭ꯔ ꯊꯧꯕꯥꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯣꯑꯣꯔꯗꯤꯅꯦꯇꯔ ꯗꯣꯛꯇꯔ M ꯊꯣꯏꯊꯣꯏꯅ ꯐꯣꯡꯗꯣꯛꯂꯤ ꯉꯁꯤ ISTV ꯅ꯭ꯌꯨꯁꯀ ꯎꯅꯕ ꯑꯃꯗ ꯂꯩꯅꯥ ꯇꯤꯟꯅꯥꯁꯤꯡ ꯑꯁꯤ ꯍꯥꯠꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯤꯖꯤꯟꯅꯕꯅ ꯂꯧꯐꯝꯁꯤꯡ ꯀꯟꯕ ꯉꯝꯂꯣꯏ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯊꯥꯕꯒꯤ ꯃꯇꯝ ꯍꯦꯜꯂꯤ ꯂꯧ ꯈꯥꯎꯒꯗꯕ ꯃꯇꯝ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛ ꯊꯥꯔꯨꯕꯗ ꯍꯛꯆꯥꯡꯗ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯈꯤ मरमदी अखोना कापलिबा चाइरिबा हिदाकसिंग सिगी रेसिड्यूसिंग हाइदि हिदाकि लेमखाकसिंग फौदा लेहोबा तारगदि अखोइ ngasai लोपुदुना फंगदोरिन मदु चागदोरिने अदना याम केयर लोबमा दरकार ओय अदना हुजिक तिन हाटबबुदि कनो खैना फौदु सेप तौबुदुना अखोइगी लेना गी हिदाकसिंग लेहनदनबा होटनबदुना हेना दरकार ओय हाइजनी ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯂꯧꯐꯝ ꯑꯌꯥꯝꯕꯗ ꯊꯦꯡꯅꯔꯤꯕ ꯂꯩꯅꯥꯁꯤꯡ ꯑꯁꯤ ꯍꯣꯄꯔ ꯃꯈꯜ ꯃꯔꯤꯅ ꯁꯣꯟꯕ ꯑꯣꯏꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯤꯕ ꯍꯣꯄꯔꯒꯤ ꯂꯩꯅꯥ ꯇꯤꯟꯅꯥꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯇꯝ ꯉꯥꯏꯕꯒꯤ ꯍꯩꯅꯕꯤ ꯂꯩꯕꯅ ꯊꯣꯛꯍꯟꯕꯅꯤ ꯃꯔꯨꯑꯣꯏꯅ ꯐꯧ ꯍꯨꯟꯕ ꯅꯠꯇ꯭ꯔꯒꯅ ꯂꯤꯡꯕꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯥꯏꯈꯠꯍꯧꯗꯕ ꯍꯥꯔ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯥꯞꯇꯕꯅꯆꯤꯡꯕ ꯑꯁꯤꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯃꯥꯌꯣꯛꯅꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ Hozik Pau Salamatamda, Pauda, Chikalapa Amasum, Mayonsi, Ango, Salaga, Pyragas in Kapara, Icon Com the Lapa Simaga. Aruga Lainagi dana, neck blast ever sineva. Lainagi Sisu, neck blast Ari Sisu, Hana, lip blast and a Pogi, Mangakshamda, Lartingishida, Manada Hana, Mid Moman, but Daxing, Labamatamda, Masina Kahan, Akaiba Pido, Mandi, Highness, Section Hodabadagi, was in a city, Madugidana, Pogi, Sarungi, Mangakta, was a Hariba, Blasitar Batamda, Sarung Singdu, Mahiyan, Bungam, the Mangi. Ano huzikti tin makan anisiga laina sigana ayam bani tarius. ENT doctor, audiologist, amadi audiological assistant na chungbagi lumit humni chathagadaba training program ama ngasi hotel Imphal da hodokre. National Program for Prevention and Control of Deafness Manipurgi State Nodal Officer na sinduna pangthoba training hodokagi tharamadda National Health Mission Manipurgi Director Oibomcha amadi atemaru eba myoy kya susar yaki. Tharomga mari lena na Oibomcha na phongdokhibada pokpadagi hauna angangsing na taba tadabagi matangda khangdonaba khulai leide na tadabagi matangda ahenba thabak lokhatuna chang hanthana bahonasi haiki. Mayang Imphaldagi Akoizam Mausigi Misiga Mari Lenana Semkiba JSina Manipur Sarkarda Memorandum Pisinduna October Kuntra Faubugi Manungda Jenaba Musing Kangalu Haikrabasu Langla Lansim Putopangam Dabana Maramoiduna November Tang Amagi Ayuk Pung Mangadagi Pung Nifunipangi Mayay Lambida General Strike Kaure Hadi General Strike Manungda Media Medical Amadi Deva Karmaga Mari Lenaba Sindi Komtokani Haidi Haukiba tang kumapanda mama macha yauna mahiroi dupi macha ma sakangdaba singna farure thawong adu puyaning da phongdoktuna tagel khongbalda wakan mipam pangthokre wakan mipam aduda lekai gi mera paibi amadi school gi angang sing susal yakhe mahiroi nupi macha du pari imom sindam sang langjingda class 1 tamlibini hari wakan mipam aduda saru yakhibi mera paibi gi secretary na phongdokpada numit aduda tagel khongbalda gi mahiroi nupi macha asiga loinana mahaki madom cha amadi macha nupi ga punna school dagi halakpada khamduna leramba Maruti car amadagi mioy anina gari da kakhalu hairaki maduda yadabadagi nomai puthokuna kialaba matung makoi ahum iroi semada pukhi mama macha thadok lamlaga mahiroi asibuna tang kuntra gi ayukta thadoraki mera paibi gi secretary amana phongdorokpada maram leitana lairik tamliba angang faba yaningde karigidamak faribano haibadu mari lenaba singna sengdokadabani phongdorakli aduna ka hawai ba ngang isa isu mayam sida matungda amana sugum tawbiganu aduga athupa matamda khulai pai ba kam sangi sana no ba si angang yu pikhaba angang class 1 katang tammi bisibu ngasi adumba asuk tamthiba chajali sa chapi ba se matungda amuna khoi rei kai sida amuna su tawbirakanu aduga athupa matamda sengtokpio hai ba si aina ngasi thamjani Ningol Jago Bagamari Lenana Port Yoliba Musina Arumba Suna Port Lady Basinda Pinaba Controller of Wet and Measures Manipur na Kangalali Miam Nasu Port Labor Matamda Arumba Subra Habadu check Tobiduna MRP Amadi level Suna Taba packaging review Port Labor Matamda cash memo low Bakawiganu Haina Kangalali Dukandar Sina Minamba Taurabadi Department Asigi Lamfelda Leba Controller da Pau PBU Heidi Manathana Timber Break Amamu Break Matunda Mukana Taram Ukchari
Manipur da khundamina riba furup achobuna macha singbu yosinna bohana riba asi ekoi punna thengna minaduna punna nungsi chanana amuhana apunbagi saktam sagan minana ba matam oire haina JCILPS ki convener in charge Khomdam Ratana Phongdokre National Identity Protection Committee NIPCO amadi Lalboy Kunau Village Authority Anina Sinduna Peaceful and Coexistence Hypersida Nomugi Oba Kananabagi Taramda Wafamasi Phongdokibani Lalboy Kunau Community Hall the Pangtokiba Thoram Asida Nipkogi President Medun Maring Lobon Kunaugi Chief L. Henry Haukip Anulgi President Sumati Oinam Kul Tarahumdugi Village Chief Sing Susaryaki Wang Hiba Kulgi Chief Singna Machinmana Oina Jingtam Leminara Laba Asing Manungsi Mari Asi Kana Amatana Tadapangaloi Tawutabu Ngasi Luching Basing Larik Lesu Haidaba Mui Kiana Silak Liba Lalong Sing Asibu Jingtam Anina Kangminasi Jingmi Singna Tami Singbu Kaidangwaida Lana Kanbalate Lamdamasi Kanbada Kanamatana Atopadagi Laklaka Kanloi Haiki UCM gi Vice President Sunil Karamna Jingmi Tami Punduna Awada Pakaya Kangminarabadi Apunbagi Saktam Sagat Pangamgani Haiki Wapi Council gi Advisor Maniharna Maikai Kayadagi Pirakliba Safuna Lamdamasida Kundariba Furup Sing Mutanaba Honarakli Fiba Masida Ekoi Kudimangna Amata Oina Leminaba Matam Oide Haiki JCILPS ki convener in charge Ratana Ekoi Masel gi Marta Nushina Danaba Silibasi Kananu Haiba Ekoi Punna Kangminaba Matam Oide Housing Manipur da Khundamina riba Yelomi Punamak Siba Natraga Changba Haiba Tangkak Amada Leirabani Asikuba Tangkak Asidagi Kananaba Bill Ahum Pass Tokibasi Athubada Janaba Haunanaba Sarkarda Matam Tharagani Haiki Mamang saya semua cara yang berubah dari macam jati mungkin bosan lagi. Asal pun jati sini masa aku mangan di bosan lagi. Aku ada mungkin jati besar juga. Jadi di sini ni sangat ikhlas lah. Manipur lagi kalau coba jati sini na jati masa di bosan lagi apa? Mesti jati besar juga. Manipur pasti masih nyawa betul na. Macam belum mana aku tabakan lagi betul sih. Itu baru lagi. Awalnya kalau baru mau betul sih na. Little Flower School da Class 8 Tamniba Mahiroi Ani School Authority na Larikau da I Love You Thaba Chejet Yaromi Haiduna School dagi Tantokiba Order Manipur Commission for Protection of Child Right ki Interim Order Amana Janahan Kidre Commission asida Mahiroi Ani gi Mamana Wakalapadagi Commission na Mahiroi Ani November Ani dagi Class Yahun Gadabani Hana School da Kangan Kre Hairi Wafam asida School Authority na November Mapanda Laknabasu Kangan Kre Complaint asi Human Rights Law Network na achoba thaudang lauduna pukhat kibani hairi Tagil Gram Panchayat na Inglisini Tarataruk ki oina paikhat kadaba thabak thoram sing lepthok na ba Gram Sabha mifam ngasi Kangleipak Youth Social Progressive Association ki office ta pangthokre thoramasida Tagil Jilla Parishad member A Manimala Pradhan ke Momolata ward member sing susar yake District Water and Sanitation Committee Bisnupur Amade Bisnupur District Swaz Bharat Mission Gramin Coordination Committee na Sinduna Chatharakiba Nationwide Sanitation Campaign ngasi Kiyamba Ningsing Sangdan Bisnupur da Lusinkre Tharamasida Industry Minister Govindas Konthauzam Bisnupur Municipal Council ki Chairperson L. Lolindro DC Bisnupur Bobby Waikom Upadakshya A. Projen CMO Dr. S. Baby Chan Bisnupur Division ki EE Okram Maino Susarya ke Campaign gi sarugama oina pangthokiba Asia Changdamnabada mako mathang taraba singda mana mathum sing yanthoki Minister Govindas Konthauzamna makoina fata haudi mafam chana hundolabadi taru tanana leire haina logani luna na lebagi hainabi ekoi khudimangna leina bohona gadabani phungdoki Public Health and Engineering Department Kangpopi ki makada chahi asigi haukiba September kumanga dagi Swaz Bharat Mission gi sarok amoina lunan bagi campaign chatharak padu ngasi loisinkhre loinana mako matang tarba singda mana mathum pk ngasi division asina sinduna Kangpopi gi Thomas Lampak ta pangthopa tharmatuda Executive Engineer Gambhir AE KSS Sushil amadi atai official sing susar yake School lekai amadi club ki thakta lunan bagi changdamna ba aduda makok takraba sing aduda selgi mana pk District Water and Sanitation Committee Imphal na Chatharapat National Cleanliness Campaign ngasi Poropat Panchayat Bhavan da Loisinkhre Loisinbagi Tharamda District asigi DC M Joy Imphal ki Adaksha P Bimola PhD gi Additional Chief Engineer L Ibom Chana Chingba Myoy Singh Tharoma Pusingwana Saruk Yake
campaign pangtholingai manungda Imphal East ki tongan mafam singda pangthokiba lu hena leibagi tangai fadabagi matangda pangthopa layekpa changdamnabagi athoi ehan tarabasingda manamathum sing yenthoki committee ki member secretary Khetrimayum Ladit Babuna campaign manungda pangthokiba thabak thorom sing thamki Adaksha Bimolana Swaz Bharat mission asi Manipur gi oina Imphal East district na khwaidagi hena mapungfana pangthoki haiki DCM joina Lunana Lainana Bohonavada Afaba Ising Fangan Bahabasi Tangai Fade Miamna Afaba Ising Ligna Seasonaduna Hakchang Fana Laina Bohona Yuhana Apil Tauki Imphal West District Water and Sanitation Committee na Sinduna Chatharakiba nationwide sanitation campaign Luisin Cray campaign asigi manungda pangthokiba district level painting competition amasung village water and sanitation committee competition da makomatang tarabasingda manamathum sing yenthoki Center for Experiencing Socio-Cultural Interaction na chahi asigi Let Mazakoni Ningsing Award Pidakraba All Loktak Lake Areas Fishermen's Union gi Secretary O Rajenbu Harau Tayamna Manipur Press Club ta Union asina okre mana asi October 19 da Guwahati da pangthokiba thorom amada kusinarkibani National Academy of Photography amadi Persona International na sinduna digital photography gi workshop ama November 2 dagi mari fawba Imphal da pangthokadori Manipur Press Club ta pangthokpa pawgi mifam amada Academy asigi director Modhu Sarkar na workshop asida photography gi basic principle audio visual presentation na chingba yawgani miyamna workshop asigi khudong chaba lawbiu haiki Industry Department na Meg in Manipur project ki makhada Manipur gi tongan ba district singda paikhatpa horticulture amadi masiga mari leinaba potok sing puthok na bagi manung channa yaripok top chingtha gi hanuching hanurok amadi topopi chingda punna ekar chaniga tara romda lemon grass tha bagi thabak lead bank SBI amadi project asigi consultant sing yauna yang singkre project asi sangai festival haudopa numita Manipur gi chief minister na official oina launch tawani hari yaripok top chingtha entrepreneur union na achoba thotang laud na project asigi thabak paikhatpani ngasigi khongchat asida lead bank SBI ge chief manager N Housel horticulture ge farm sector technical officer W Dev Chandra industry ge technical consultant Chatunedi Professor AK Mudgal Susarya ke punna ekar lising amaromda lemongrass thana na bagi panam thamli basigi ahan boina union asigi makhada leiba mioi chaniga tara romgi low form ekar chaniga tara da thapni hairi Maring Furuk ki chahi gi mera thada pangthopa lamlai kumai ngasi Senapati district ki manung chana laiba sadang semba khuldasu nat ki oiba jagoi se kya galoina na pangthokre chahi ki lorok pantha lakpa mahi marong chumna palhanduna kwata padaba fattaba tinmu laimu ta thoktuna nungai yai fana panba ngamna na ba tharomasi pangthopani ngasi gi tharomasida MLA Karam Thamarji susaruk yakhi Kadana maya kaban nisa mutanaba changsi laliba khongjangi saruga moina nisana mahirui khunaida piba chaitheng haiba hiramda academic awareness program ama Diligent Public School Moirang Lamkhai da pangthokre thoromasida kadagi president Y Ratan Kumar vice president M Doren susaruk yake Thawal Police Commando amasung anisuba Assam Rifles ke kangbo amana Langthawal Khunau area da thiba humbagi thabak thabada KYKL ge corporal ama fare hari police ki PRO gi cherol amana faraba mio asigi maming bukramam inau bi meitei J kunga8 apopa lekhidraba tomba langathel mamang lakai dagini hari Kuntaruk Shuba Sector Assam Rifles amasung sector asigi makhada leiriba unit singna ngasi National Unity Day thorom tongan ba Chandel district ki mafum singda pangthokre thoromasi Sada Vallabhai Patel gi chamaga difu suba mapong numit thorom ningsingduna pangthokpani leibag asigi apunbagi saktam amasung security ngakuna thamnana ba wasakminaki Good Kumaina Lakpada IGAR South Major General VS Srinivas na Manipur Miyam da yafa pausal pirakli Kumay asina lamdam asigi furupudi magta nungay yafaba watapada ba purapo oirasanu hairi Hauzik sanabagi pau Masigi sanabagi pau ta Assam ke Asmita Chalihana Northeast Interstate John Badminton Championship ki chahi taramapan makha ki girls singles ki title lokre State Nipan ki badminton sanaroi amadi official staff magadi funastaru yadana DM College campus taleba Manipur Badminton Association ki Indo Stadium da chathariba Northeast John Interstate Badminton Championship ngasilu singkre
Lushinbagi Tharomda Parliamentary Secretary K. Megachandra, M. Prithviraj, Secretary to Chief Minister N. Ashok Kumar, DIG Rens Tugi I. K. Muiva Amadi, Sports Promoter O. Suraj Kumar na Tharomapusing Oike. Ngasi Sanakiba Men's Singles ki Final da Arunachal gi Latalar na Assam gi Hirak Jyoti Niyokpu Amadi, Women's Singles ki Final da Assam gi Asmita Chalihana, State Asigi Kaveri Fukanbu Maithiba Piduna title Lokibani. Men's Doubles ki Final da Assam gi Devya Jyoti Bora Amadi, Hirak Jyoti Niyoki Jurana, Mizoram gi Lanmuan Wama Amadi, Samuel Lalmuan Wama gi Jurabu Maithiba PK. Women's Doubles ki Final da Assam gi Bornali Konwar Amadi, Kaveri Fukangi Jurana, Manipuri M. Somibala Amadi, N. Purdima gi Jurabu Maithiba PK. Chahi Taramapan Makhagi Boys Doubles ki Final da Arunachal gi Jokom Rebia Amadi, Latalar gi Jurana, Mizoram gi John Amadi, Malsawama Sangha gi Jurabu Maithiba PK. Category Asigi Girls Doubles ki Final da Arunachal gi La Yazum Amadi, Pinky Karviki Jurana, Manipur gi M. Somibala Amadi, N. Purnima gi Jurabu Maithiba PK. Chahi Taramapan Makhagi Mixed Doubles ki Final da Manipur gi L. Unil Kumar Amadi, M. Somibala gi Jurana, Assam gi Rishabh Sharma Amadi, Manali Bora gi Jurabu Maithiba PK. Manipur University की Physical Education and Sports Science Department na National Association of Physical Education and Sports Science ka kusamnaduna pangtokhiba kumathoi suba chahi chada Physical Education amasung Sports Science ki anoba challenges haiba nimit humni ki seminar ngasi loisinkhre. Ngasi aroiba nimita scientific session amhum leikhe. Loishinbagi Tharomda Myanmar Studies ke Director Professor W. Nabakumar, Physical Education ke Head Dr. T. Inaubi, National Association of Physical Education and Sports Science ke President Professor P. Chinapa Reddy, Secretary Professor Sundara Susar Yake. Sagolban United na Klasa Kainobu Maithiba Piduna Kunsuba Winners Cup for Men gi Champion Oikre. All Manipur Football Association asinduna chathariba Kunsuba Winners Cup for Men ngasi loisinkre. Loishinbagi Tharomda All Manipur Football Association gi President P. Ragumani, General Secretary L. Ranjit Roy, Cup asigi dona Dr. T.S. Dhavali amadi atay miyoy kaya susarwaki. Ngasi aroiba numiki sanakiba match ta Sagolban United na Klasa Kainobu goal ani amada Maithiba Piduna Champion Oikibani. Sagolban United ki mai Papagi goal ani adu Bikram Laisram amadi Aboy Manohar Mayumna Anishiba half ke Humfumapan Suba amadi Maripumapan Suba minita chanke. Klasa Kainogi amatangaraba goal adu N. Dhananjoy na match ki taramari Suba minita chanke. Match asida Klasa Kainogi Sanaroy S. Herojit A. Kenejit amadi Sagolban United ki Chandrakanta da referee na yellow card piduna warning tauke. Winner oraba team da trophy ga loinana Lupali Singh Yankai amadi runners up taraba team da trophy ga loinana Lupali Singh Kuntra piduna puning tawat ke. Winner oiraba amadi runners up taraba team animak mathang chahigi sisi mita saru yaragani. Goa da pangthokiba Junior Girls National Football Championship ta winner oiraklaba Manipuri Sanari Singh Opagi Tharom ngasi All Manipur Football Association Amfana Sidana Association asigi General Secretary L. Ranjit Roy ki yumda pangthokre. Tharamadu da Amfa gi President P. Ragumani, Treasurer L. Dinamani, All Manipur Volleyball Association gi President K. C. Sharma amadi atay miyoy kaya susarya ke. Amfa gi Treasurer su oiriba Team Manager P. Dinamani amadi Coach Chawwa yauna Championship aduda mai palaklaba Sanari Singh da achamba khudol piduna Tawat ke Championship asigi final da Manipur na Orissa bo Panjal mga sinoda Maithiba pikibani. Mathang thagi November 3 tagi mapan fauba Lahore da pangthokodariba Indo Pak Arm Wrestling Championship ke India team da saruk yagadaba Manipuri sanaroi tarukta mai pak tuna mingchat puraknabu yefa mangol pibagi tharom Manipur Arm Wrestling Association asinduna singjamai parking da leba Educational Guide Center Complex da pangthokre. Tharomadu da association asigi President El Sarat amadi association asigi members sing saruk yake. Championship asida KG humfu manga gi kanglupta National Championship ta thangna na chahi ahum lak champion of the champion gi mana Lauraklabi S. Rani Devi, KG Humfuda N. Rosimala, KG Humbutra ki kanglupta M. Memcha, KG Marifuda S. S. Santi, KG Marifu Mathakida S. Inau amadi, KG Chamada T.S. Sarana Saru Yagani. Uzbekistan की तास्केंट पांगथोकिबा निफुमापन सुबाई एशियन बॉडी बिल्डिंग एंड फिजिक्स चैंपियनशिप ता इंडिया टीम दा सरुक यारुवा मणिपुर दगी केजी मरिफुदा गोल लौरलबा ए बोबी के रेबिका अमदी केजी निफुमापन कांगलुपता सिल्वर मेडल लौरलबी टीएस सरिता ओपगी थरम बॉडी बिल्डर एसोसिएशन इम्फाल वेस्ट नसिंदना दारन थोंग लेबा युमनाम केसो कम्युनिटी हॉल दा पांगथोकरे थरमदुदा हानगी डीजीपी ओरंबा वाई जॉय कुमार वीवीए
IWD की प्रेसिडेंट S Birmani AMGWA की एडवाइजर S Thamal amadi NK Brojendro Susruya की माई पाक्तुना मेडल लौरबसिंदा खुदोल पोपीदुना पुनिंग थगवतकी All Manipur Football Association is in the Imphal की मपाल कांगजेबुंगदा टीम तरा निथुना सरुयादुना चथरेबा तरासुबा मणिपुर स्टेट लीग की रेलीगेशन मैच ओइना हयंग अयुक पुंग निपान ताबदा अहानबा मैच ओइना ट्रुपु नंबोल अमदी मणिपुर पुलिस स्पोर्ट्स क्लब का सानगनी अनिसुबा मैच ता JFC चुराचामपुर अमदी USA खुराइगा सानगनी नुंथिल पुंग तरा निथुगा मिनिट तरा मंगा चपमतमदा चैंपियन जोन की ओइना अहानबा मैच ता निसा थामाइबन अमदी M खाबंगवा सानगनी अनिसुबा मैच ता नेरोका FC संगाफम अमदी फुटबॉल क्लब जालन सरहिस का सानगनी मणिपुर सरकार की यूथ अफेयर्स एंड स्पोर्ट्स डिपार्टमेंट सुप्रिंटेंडेंट ओरंबा नाउरेम ओपेंद्रना इखंग खंगौदना लेखिदबदा डिपार्टमेंट असिगी डायरेक्टर अमदी स्टाफ सिंगा मिफम पांगतोतुना मिनिट अनि तुमिना लेपतुना अवाबा फोंदोखरे डिपार्टमेंट असिना लेखिद्रबगी इमुंग मनुंगी अवाबदसु सरुक यारी हाइदि अमरोमदा खोमन स्टूडेंट्स क्लब खोमना थादरको चेरोल अमना क्लब असिगी हाना वाइस प्रेसिडेंट अमदी जनरल सेक्रेटरी की थौपुरंबा नाउरेम ओपेंद्र कुमारना लेखिदबदा अवाबा फोंदोरली या स्कूल कांकुन सिंधुना या स्कूल जिंगाखम लेखाई की श्री श्री गोपाल देव मांडोपता ममांग थागे सेप्टेंबर कुंदगी कांकुन तरामाथोइना सरुक यादुना चथरकिबा तरामाथोइ सुबा प्लेयर्स ट्रॉफी लीग कम नॉकआउट काउंट टूर्नामेंट हयंग लोइसलगनी हयंग अरोइबा नुमिता गोपाल देव कांकुन या स्कूल अमदी आकु कांकुन थांगोइबनगा सानगनी ngasi nongge ba ingasai pau pizari ICR lamfe pataki phangba pawi matung ina ngasi gi khwaidagi saba si degree celsius 19.3 ni khwaidagi ingbana degree celsius 13.3 ni nungsite yawa isimal gi chang ayukta chada marfudra ni thoi nuthildana chada marfuma thoi nongjugi chang millimeter ama dasmik amani besla pudamar ba paw mukana pizari Sada Valawai Patel Mapo Kumon Thorombo National Unity Day Haina Thorom Pangtokre India ki unity amadi integrity ngakna naba ikoi khudimana wasak lominaduna apun bagi saktam ngakla saina Chief Minister na phongdokre Ekoi masal gi marata vap tanada bagi mongda ban blockade toina tawduna miyam mohan bagi thabak tokla saina Deputy Chief Minister gakhamna phongdokre amadi Northeast Zone Interstate Badminton Championship loisinkhre ISTV ne pizza pau pata su sinjari eng ta bri bisu bukana khumjari